time. Matam haibasigi dimension sisu aikoina leiriba space ki dimension ahum siga khenaba karisu leiramdre dana laurasi kamdaugani karigumba adumna patch haibadi haukraba matamda hangatna amasung tungda oirakadaba mangda leiriba matam future da mangjaunana naning tamna koithokluba travel toba ngamlaba karidi thokani o yet natraga mathak makha amada hekta adumna tarai tarai chatpa ngamlibadugum adomgi haukraba matam amasung tungda oirakadaba matamdudasu tarai tarai hekta chatluba ngamlaba chahi kayagi mamangda thokraba thodok ama adomna amuk hanna hongdok hongjin tawhanduna nangi aningba apama mawongda amuk handuna thokhanbadi oithokadra adomna pokadaba walingai matamda sikraba miyoi ama mane hinglingai matamda chatchinduna nipa natraga nupidudagi maru oiba athupa e paw natraga data gyama khomgatlubadi kamdauba laibak thibe accident namada lai khidrawa dongi maruptu man accident do thokadaba minute 10 mungwal ingai mamang da chattuna una sinduna phamung da hiptuna laihallamba taragadi mamangi thang janumita na khoi ani ahongba beer amamamdi thakminnarambasu yari taseng namak time travel sibu oithokpa ngamgadra oithokpa sida sahi kayari changkhini loinana kari karama makhalgi time machine namadi darkar oigani haibasigi matang naikoi high fat khanasi lobirasi detonating a knowledge bomb hekta badadi time travel haibasi bhamna pangsa sagatpa amasung science fiction film singda pangthok thokpa wakhalon ama oina unari launari adubu taseng namakidi aikoisi nungtigi oina matamda koiduna leiri matam haibasi constant oide haibidi hongba nai amasung masina leptaba makai manglomda sangsilli masigi iroinana achat chatta lengli paliba punamaksu manglomda sangsinbasida yawi haibasi Albert Einstein na khangba ngamki Einstein gi matung inna matam haibasina mari suba dimension ni dimension ahum leibe space siga mari suba dimension oigadawriba matam siga punsinna duna dimension mari leiba matat matat naidraba mapum moibe space ama semi masiba ikoina space time kawi adom ahangba taibang malang aibidi space ta koithoklunabi wakhal khalakba matamda plane ama tongba natraga tangai fadana kaira kumba makaba natragadi mathaklomda kakhatpa natraga chatpa haibasimadi achauwa singnaba ama oigadawri Masimakti aikoina time travel tawda sijinnaba yaba matik chaba machine nama leitribana oirambasu yai theory gi oinadi time machine nama shamgat sagatpa haibasi oithoki adubu masi asumna natraga asumnadi tawroi dawri khara hena marik chumna hairabada asigumba amadi oiba yai adomna darkar oigadawri basi mangal gi ayang bamuk yang na paiba ngamba spaceship amani aikoina space ta yang khatna pairim khai aikoina matam gi chela tawthabagi khongjel si taptharak i haibasi Einstein gi theory of relativity na marik chumna takli adom hojik mangal gi ayang bagi 99.9% yang na pairiba spaceship ama tongduna aikoi gi prithvi dagi light year ni furom lapa mi taba yagani panariba exoplanet ama tamna paiduna chatli edana laurasi exoplanet haibadi prithvi gi solar system gi wangmada leiriba graha singdu bu khangnei hairiba exoplanet to the primitive life forms haibadi haurakpada ngairiba jiba panbasing natraga miyoiba aikoina mafamduda khunda laitaba hingba yanabagi khudam changdam phangle dana laurasi masidagi de dom thuna yangna pawsi tamnabagi damak prithvi tamna muk pairakle adubu adomna yum yorokpa matamdadi nangi nareng namanaba pumba loina hanuduna ahal loisinduna makhwang ponbadu oina thengnare adongi midyeng amasung gyan indri singna lambadadi supnatagi chahi anirom tamak pairuri boi khangani adubu prithvi da leihori basingsigi mafamdadi adom chahi marifu 80 years yumda hanjilakkidrabani masigi thodau sibu ikhoina time dilation haina khangnai adubu masimakti
nangonda thoktaba yana leiri maramdi mangalgi ayangba muk yangna paiba haibasi ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯄꯨꯡ ꯐꯥꯅ ꯑꯣꯏꯊꯣꯛꯇꯦ ꯉꯁꯤ ꯐꯥꯎꯗ ꯁꯥꯈꯤꯕ ꯃꯤ ꯇꯣꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯑꯦꯄꯣꯂꯣ 10ꯁꯤ ꯁꯦꯀꯦꯟ ꯑꯃꯗ 11,000 ꯃꯤꯇꯔꯁ ꯄꯥꯏꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯕꯗ ꯗꯔꯀꯥꯔ ꯑꯣꯏꯒꯗꯕ ꯑꯌꯥꯡꯕꯒꯤ ꯆꯥꯡꯁꯤꯅ ꯁꯦꯀꯦꯟ ꯑꯃꯗ 299 ꯃꯤꯂꯤꯌꯟ ꯃꯤꯇꯔꯁ ꯔꯣꯝꯅꯤ ꯃꯁꯤꯒꯤꯁꯨ ꯑꯃꯨꯛ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯁ꯭ꯄꯤꯗꯀꯤ ꯆꯥꯡꯁꯤꯗ ꯌꯥꯡꯈꯠꯍꯟꯕ ꯊꯨꯒꯠꯍꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯕ ꯁꯛꯇꯤ ꯂꯩꯔꯕ ꯁꯦꯟꯇ꯭ꯔꯤꯐ꯭ꯌꯨꯒꯜ ꯐꯣꯔꯁ ꯑꯃ ꯊꯣꯛꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯤꯕ ꯐꯣꯔꯁꯅ ꯑꯗꯣꯝꯕꯨ ꯃꯉꯥꯜꯒꯤ ꯈꯣꯡꯖꯦꯜꯁꯤ ꯌꯧꯒꯗꯕ ꯋꯥꯠꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯛꯀꯅꯤ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯈꯤꯅꯨ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯤ ꯋꯥꯔꯝ ꯍꯣꯜꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯣꯞ ꯇꯣꯞꯄ ꯃꯇꯝ ꯑꯅꯤꯕꯨ ꯇꯥꯏꯁꯤꯟꯅꯍꯜꯂꯤ ꯏꯁꯝ ꯁꯝꯅ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯇꯝ ꯑꯃꯒꯤ ꯑꯁꯝꯕ ꯂꯝꯕꯤ ꯁꯣꯔꯠꯀꯠ ꯑꯃꯅꯤ ꯍꯥꯏꯕꯅꯤ ꯋꯥꯔꯝ ꯍꯣꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯃꯈꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯏ ꯀꯨꯞꯁꯤꯠ ꯀꯨꯞꯄꯤ ꯁꯦꯟꯇꯤꯃꯤꯇꯔ ꯑꯃꯗꯒꯤ ꯕꯤꯂꯤꯌꯟ ꯇ꯭ꯔꯤꯂꯤꯌꯟꯁ ꯀꯨꯞꯊꯩ ꯑꯗꯨꯅꯤ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯃꯁꯤꯗ ꯆꯪꯕ ꯐꯥꯎ ꯆꯜꯂꯣꯏꯗꯧꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯊꯨ ꯀꯤꯟꯊꯒꯟꯕ ꯋꯥꯔꯝ ꯍꯣꯜꯁꯤ ꯀꯤꯟꯊꯗ꯭ꯔꯤꯉꯩ ꯇꯨꯊꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯍꯧꯕ ꯉꯝꯂꯒꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯚꯦꯜ ꯇꯧꯕ ꯌꯥꯅꯕ ꯃꯈꯣꯏꯁꯤ ꯆꯥꯎꯊꯣꯛꯍꯟꯕꯗꯤ ꯑꯣꯏꯊꯣꯛꯂꯝꯕꯁꯨ ꯌꯥꯕꯅꯤ ꯊꯤꯑꯣꯔꯤꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯋꯥꯔꯝ ꯍꯣꯜ ꯑꯃꯒꯤ ꯑꯔꯣꯏꯕ ꯃꯆꯜ ꯑꯅꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯇꯝꯗꯤ ꯑꯣꯏꯔꯒ ꯆꯞ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯗ ꯊꯝꯂꯕ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯝ ꯍꯣꯜ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯍꯧꯈ꯭ꯔꯕ ꯑꯊꯥꯞꯄ ꯃꯇꯝ ꯑꯃꯗ ꯊꯣꯔꯛꯄꯁꯨ ꯉꯝꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯋꯥꯔꯝ ꯍꯣꯜꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯀꯤꯟꯊꯒꯟꯕ ꯇꯨꯊꯒꯟꯕꯁꯤꯃꯗꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯂꯩꯈꯤꯒꯗꯧꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄꯦꯠꯁ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯍꯟꯒꯠꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯄꯦꯔꯥꯗꯣꯛꯁ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯅꯕꯒꯤ ꯁꯦꯝꯅꯕꯒꯤ ꯎꯈꯨꯜ ꯇꯧꯕ ꯍꯧꯔꯕꯅꯤ ꯍꯥꯏꯕꯗꯤ ꯆꯨꯝꯕꯨ ꯆꯨꯝꯂꯕꯁꯨ ꯂꯥꯟꯕꯨ ꯂꯥꯜꯂꯕꯁꯨ ꯍꯦꯛ ꯇꯥꯕꯗ ꯑꯣꯏꯊꯣꯛꯇꯦ ꯈꯟꯅꯒꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯩꯈꯣꯏꯅ ꯈꯟꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥꯅ ꯄꯔꯦꯡ ꯂꯦꯡꯂꯔꯅꯤ ꯈꯜꯂꯒ ꯌꯦꯡꯁꯤ ꯑꯗꯣꯝꯒꯤ ꯑꯕꯣꯛꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯅꯪꯅ ꯆꯠꯇꯨꯅ ꯎꯅꯁꯤꯜꯂꯦ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯏꯄꯨꯗꯨꯒ ꯀꯥꯏꯅꯅꯕ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯍꯟꯗ꯭ꯔꯦꯗꯅ ꯂꯧꯔꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯑꯕꯣꯛꯇꯨꯅ ꯅꯪꯒꯤ ꯕꯕꯥꯗꯨ ꯄꯣꯛꯂꯝꯂꯔꯣꯏ ꯅꯪꯒꯤ ꯕꯕꯥꯗꯨ ꯄꯣꯛꯇ꯭ꯔꯕꯅꯤ나 ꯅꯪꯁꯨ ꯂꯩꯔꯝꯂꯔꯣꯏ ꯑꯗꯨꯕꯨ ꯅꯪ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯗꯒꯤ ꯄꯥꯁꯇ ꯆꯠꯇꯨꯅ ꯕꯣꯕꯣꯛ ꯄꯨꯄꯨ ꯀꯥꯏꯅꯅꯕ ꯁꯤꯜꯂꯝꯂꯤꯕꯗꯨꯅ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤ What the hell is happening? Time is linear. Matam haibasi manglomda damak changsilli. Maramsina aikoina future khak mangjaunana chatlubadi yagani adubu haukraba matam past dadi oithokloi thangai sengna hairabada International Space Station da chahi amarom lelaklaba astronaut singsi aikoiga changdamnaba taragadi makhoisi hojik future da leiribani Supnagi millisecond 12 khaktamak oijaragasu future da mangjaunana leire haibasimadi nakhai senglabani matamda koiba time travel haibasi kharam khaidi oithokle haibasi praman taurabani nakal amaromda wormhole singse koina oihaningba mongda ohenba ngamlaklagadi masina ikoida tonganba inaunawa sangsarama khudol taurakpasu yari hairiba mitkup sidadi physics ki law pumbasu thoidokpa top tonganba mong amada mathau taurakani aduga adomna khaurang na ngairiba haukraba matam past chatpa haibidumasu oithoklani haibadi matamsi makha tana linear oiraktabagi fibamni tenjai amagum mamanglomda tamak haibadi future da chatlambadu cyclical oirakpa haibadi boomerang amagum handok hanjin yarakpasu yai haibani loisillakpasida hangjaningwa famdi kadaidano karamba matamdona sumkhang khangdana time machine namada khong dok hekta thangjinbibadi ngambigadoribra amaromda adomna hanadagi khanjaba natraga ningjaba leiragana kadaida chatkani amasung madu karamba matamda oigadori